ꯏꯟꯗꯤꯌꯥꯗ US ꯁꯦꯡꯁꯟꯒꯤ ꯑꯀꯤꯕ ꯎꯕ ꯐꯪꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯔꯨꯄꯤ ꯔꯨꯕꯜꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯁꯥꯏꯟ ꯇꯧꯔꯔꯣꯏ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯦꯠꯃꯦꯟ ꯀꯃꯔꯁ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯔꯨꯄꯤ ꯔꯨꯕꯜꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯁꯦꯡꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ US ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯔꯁꯤꯌꯥꯗ ꯁꯦꯡꯁꯟ ꯊꯝꯖꯤꯜꯂꯛꯄꯗꯒꯤ US ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤ ꯔꯁꯤꯌꯥ ꯊꯥꯗꯣꯛꯇꯨꯅ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯁꯤ ꯑꯅꯧꯕ ꯏꯟꯗꯤꯌꯥꯒꯤ IT ꯀꯝꯄꯅꯤ ꯑꯅꯤ ꯑꯃꯁꯨ ꯔꯁꯤꯌꯥ ꯊꯥꯗꯣꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤ US ꯗꯣꯂꯔꯒꯤ ꯂꯩꯔꯤꯕ ꯋꯥꯔꯜ ꯑꯁꯤꯗ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯊ꯭ꯔꯦꯠ ꯑꯃ ꯂꯥꯛꯂꯦ꯫ ꯍꯧꯖꯤꯛ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ USA ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯥ ꯁꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ꯫ USꯀꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤ GDP ꯑꯁꯤꯗꯒꯤ ꯒ꯭ꯔꯣꯁ ꯑꯦꯛꯁꯇꯔꯅꯦꯜ ꯗꯦꯞꯅ ꯍꯦꯟꯅ ꯌꯥꯝꯈ꯭ꯔꯦ꯫ USꯅ ꯍꯧꯖꯤꯛ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯈꯔꯗ USꯀꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯗꯒꯤ ꯂꯧꯔꯝꯕ ꯇꯦꯛꯁ ꯑꯗꯨ ꯍꯟꯊꯈꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯁꯤꯌꯥꯗꯒꯤ ꯃꯈꯣꯏꯒꯤ ꯒ꯭ꯌꯥꯁꯅꯆꯤꯡꯕ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯤꯕ ꯑꯗꯨꯗ ꯍꯥꯟꯅ ꯗꯣꯂꯔꯗ ꯇ꯭ꯔꯦꯗ ꯇꯧꯔꯝꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯔꯨꯕꯜꯗ ꯑꯣꯏꯅ ꯇꯧꯔꯛꯈꯤꯕ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗꯒꯤ ꯂꯥꯛꯈꯤꯕ ꯑꯑꯣꯟꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯅꯁꯨ ꯃꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯊꯥꯎꯁꯤꯡ ꯑꯗꯨ ꯆꯥꯏꯅꯥꯗ ꯌꯣꯟꯕ ꯃꯇꯝꯗ ꯆꯥꯏꯅꯥꯒꯤ ꯀꯔꯦꯟꯁꯤ ꯌꯨꯋꯥꯟ ꯑꯗꯨꯗ ꯑꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯍꯧꯔꯛꯈꯤꯕ꯫ ꯃꯁꯤꯅꯆꯤꯡꯕ ꯃꯔꯝꯁꯤꯡ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯧꯔꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯟꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯌꯥꯝꯕꯁꯤꯡ ꯑꯁꯤꯅ ꯇ꯭ꯔꯦꯗ ꯇꯧꯕ ꯃꯇꯝꯗ ꯗꯣꯂꯔ ꯁꯤꯖꯤꯟꯅꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯗꯣꯂꯔꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯀꯔꯦꯟꯁꯤꯁꯤꯡꯅ ꯇꯞꯅ ꯇꯞꯅ ꯁꯤꯖꯤꯟꯕ ꯍꯧꯔꯛꯄ ꯑꯁꯤꯅ US ꯗꯣꯂꯔꯒꯤ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯒ꯭ꯂꯣꯕal ꯗꯣꯃꯤꯅꯦꯟꯁ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯏꯝꯄꯦꯛ ꯑꯁꯤ ꯍꯧꯖꯤꯛ USꯇ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯦ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯂꯩꯔꯤꯕ ꯍꯥꯎꯁꯍꯣꯜꯁꯤꯡ ꯑꯁꯤꯒꯤ ꯗꯦꯞ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯍꯧꯖꯤꯛ USAꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯤꯕ ꯑꯁꯤ ꯂꯩꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯆꯥꯏꯅꯥꯅ ꯑꯁꯤꯌꯥꯟꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯆꯥꯏꯅꯥꯒ ꯇ꯭ꯔꯦꯗ ꯇꯧꯕ ꯃꯇꯝꯗ US ꯗꯣꯂꯔꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕ ꯀꯔꯦꯟꯁꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯋꯥꯟ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯀꯔꯦꯟꯁꯤꯁꯤꯡ ꯑꯗꯨꯒ ꯇ꯭ꯔꯦꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅꯁꯨ ꯍꯣꯠꯅꯔꯤꯕꯅꯤ꯫